Manipur Da Tangdu Leitaba phivam athubada purakpa ngamnaba Border Security Force BSF ki company humphudra mapanna Manipur ki district mapanna Mathou Pangthokli haina BSF Eastern Command ki ADG Sonali Mishra phongdorakli Notice live ka akhanana unaba amada wafam asi phongdokladuna Sonali Mishra hai athuba matamda Manipur Da Tangdu Leitaba phivam da purakpa haibasi BSF ki oinashu apambani Manipur da tholiba irang asi laksinaba amasung law and order ki phivam ngaksenanaba Manipur ki district mapanda BSF company humphudra mapan na angamba thodang lauri BSF ki mapung oiba thodang di ngamkhai ngak senbani adumapo Manipur gi law and order ngak nanaba amadi athubada Tangdu Leitaba phivam Puraknaba government of India gi thorang makhada irang na sokhalaba Manipur da BSF na thabak tawri khudong thiba amadi pamdaba thodok singda gi BSF na miyam gi dama mateng pangduna lakli makoi na Mathou Pangthokli ba mafam kudimakta pukning wakal fathana amadi eng tapalishat amaga loina na thabak tawi housing mak kisu oina aikoi gi pandam de Manipur Da Tangdu Leitaba phivam athubada puraknaba honabani haina Sonali Mishra na makatana phongdoki